Tay potlam, air mattress, nebulizer, monitor, mayam am hairi kamay dong ni. Sayang pakali tamo. Hey, kento pakninga liti. Medillion gi medical oxygen and medical equipment sales or rental service ladies di. Pakalu no, I contact toge. Hello, Medillion oi birabra. Yes, Medillion gi medical oxygen and medical equipment sales or rental service. B-type oxygen cylinder adom gi yumda. D-type oxygen cylinder matok taba mapum kudingda. Medical equipment sing ahong mamalda wai basu pangbigani. Tuptok tupchin yaba pamung foldable bed. Suction machine. Air mattress, nuksit hanba mopak. Nebulizer, monitor, ventilator. Wheelchair amadi anabaga madili na polam sing. Hen nungairi badi service asi pungun mari chupna miyam da pangali basini. Kanaraba servicing asigidamak Google Play Store da changbiduna Medillion mobile app download tobiu amadi tanabiu. Hospital at your doorstep. Hariba servicing asi Imphal, Thawal, Visenpur amadi Manipur gi mafam ayamada fanghanjari. Nomagi oiba friendly open football tournament Mami Thawan versus YDC. Lakliba March ki tang tara taru Yaifarabale Bapopa numit Lamding Sirapur gi YDC ground da sanazergani. Shinjalangjari ba Youth Development Club Lamding Cherapur. Miyam no matam sana lengbiroktuna Mami Thawan FC amadi friendly men's open football tournament asibu mapung pahan biu haiduna Youth Development Club Lamding Cherapur gi maikaidigi nolukchari. Break ki matungda amuka na mayambu taram nokchari hauzik makha tarakpa tharamda adongidamak pujarakli nongmaijing numit khudingi thamjaba Voice of Diamond gi oiba live phone-in program gi thoram thoram asigidamak tabiriba singbu adongi radio anchor sing Sonia Mutum amadi Monica Ramamarina taram nokchari. Adudi Sonia ngasigi thoram live phone program asi haungna batausi Hoi Monica aduga akogi studio gi contact number mayamda muktang hanani singjage 7630 944 377 number asi amuktang hanani singjari 7630 944 377 haiba number asida call tawirakduna Voice of Diamond gi apambi se khanbai khudung chabadu thamjari. Adudi Sonia ngasigi hamba call sulak tuna leire amta lokatpiu. Lokachage hello Hello. good morning Good morning. isagi ming lefa mamungtang khangjagi ahan bada haibiu. Ay Khamkunau Pathidagi. Ngasigi tharomda saruya birakpa karamba khoida bibise khanbi kani haibiu. Mangan moyang thisa sa anushi na pawngai ngai tawbi sai du tajare. Nungsi mapau ngai baga yaubibro. Hoi soidana kodol tamjage yamna fajabe isai tabini ba maru mapangsing kana kana happy gani. Danan mi thoyo na tabi wal na khuding ma ko na tami na jage. Hoi ado isai sibu mati ngangang bagi khudung chaba gadi lebibra. Matiem tangan jage. Hoi. Nushi na pawngai ngai na nushi lan mangi aina. Sai zum ma shi jage. Thagachari adomna pamna khanbirakli beisai khudol tamjage mangal mairang themgi khonjala sakli beisai masamaki mayekta James Saikrizamna sairangli beisai ni taminase. Pawngai na ngai na nungsi manglan mangli ay na malang ba masu ikai jari bunga lamdai sajik thabana tattana liri ifamda nangi nungsi bi lairi ha nungsi na pawngai na ngai na nungsi manglan mangli
ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯠꯅꯕ ꯉꯝꯂꯣꯏ ꯃꯥꯂꯦꯝꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯆꯠꯈ꯭ꯔꯕꯁꯨ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯜꯂꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯂꯤꯒꯅꯤ ꯅꯣꯡꯃꯗꯣꯜ ꯈꯛꯇꯁꯨ ꯅꯪꯒꯤ ꯋꯥꯔꯤ ꯑꯩꯅ ꯊꯃꯣꯏꯗ ꯏꯗꯨꯅ ꯊꯝꯒꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯋꯥꯔꯤ ꯋꯥꯔꯤ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯊꯝꯒꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯛꯇꯝ ꯁꯛꯇꯝ ꯅꯨꯡꯁꯤꯅ ꯄꯥꯎꯃꯥꯏꯅ ꯉꯥꯏꯅ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯃꯪꯂꯤ ꯑꯩꯅ ꯋꯥꯈꯜꯒꯤ ꯈꯥꯡꯄꯣꯛꯇ ꯂꯦꯟꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯂꯦꯟꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯀꯜꯂꯕ ꯃꯇꯝꯒꯤ ꯁꯥꯍꯨꯝꯗ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯁꯝꯂꯥꯡꯗꯣ ꯁꯣꯏꯍꯜꯂꯔꯣꯏ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯁꯝꯂꯥꯡꯗꯣ ꯁꯣꯏꯍꯜꯂꯔꯣꯏ ꯊꯃꯣꯏꯗ ꯏꯗꯨꯅ ꯊꯝꯒꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯋꯥꯔꯤ ꯋꯥꯔꯤ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯊꯝꯒꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯛꯇꯝ ꯅꯨꯡꯁꯤꯅ ꯄꯥꯎꯉꯥꯏꯅ ꯉꯥꯏꯅ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯃꯪꯂꯤ ꯑꯩꯅ Hello. Hello. Taram nokchari call tawbirakpa isagi bing laifam khangjage haibiyo. Madam, I like the name Good morning. Karam beshe khanbigani haibiyo. Madam, what I'm saying is that I consider how they say the Hoi yamna fajaba ishe ne khanbira ise. Ishe sibu tabiningba maruma pangsing kana kana hapigani. I will put a bus of us Hoi yamna fajaba ishe chu khanbire adu ishe sibu matek ama ngangbagi khudong chabagadi lebibra. Hoi matek amata ngangbiramo. Tagasare ayamna fajana ise mati amang thok piramba adom na koidana khanbirak lebi sei mangal marang thegi konjelda mit tanglaba aigi thamoi ise sibo cheyangniba bangal masamak sairangba biki kudol tamjari mayam punamuk taminasi Shigi wahai khuding mairi ole maphamda thamoigi irau kho kumgi nong hau oire maphamda Mitanglaba aigi thamoy khudi thire nungshi lambi sida Mitanglaba aigi thamoy khudi thire nungshi lambi
ꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯩꯔꯤ ꯑꯣꯜꯂꯦ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯏꯔꯥꯎꯈꯣꯜ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯑꯣꯏꯔꯦ ꯃꯐꯝꯗ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯩꯔꯤ ꯑꯣꯜꯂꯦ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯏꯔꯥꯎꯈꯣꯜ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯑꯣꯏꯔꯦ ꯃꯐꯝꯗ ꯊꯥꯖꯒꯨꯝ ꯊꯃꯣꯏꯗ ꯉꯥꯜꯂꯅꯤ ꯊꯥꯖꯔꯨꯏ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯅꯥꯎꯁꯨꯝ ꯋꯥꯍꯩꯅ ꯃꯤꯠ ꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯊꯥꯖꯔꯨꯕꯩꯔꯥ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯂꯦꯞꯀꯅꯤ ꯄꯨꯟꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗ ꯊꯥꯖꯔꯨꯕꯩꯔꯥ ꯑꯣꯏꯔꯕꯁु ꯅꯪꯕꯨ ꯂꯦꯞꯀꯅꯤ ꯄꯨꯟꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗ ꯊꯥꯖꯔꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯖꯔꯤ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯊꯥꯖꯔꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯖꯔꯤ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯍꯣꯡꯈ꯭ꯔꯕꯁꯨ ꯅꯪꯅ ꯆꯠꯈ꯭ꯔꯕꯁꯨ 이나때 밑땅라바 알기 타모이 쿠디티레 뭉시 람비시다 Sonia Nomaji numit khudingi thamjariba asigi pungpham asida thamjariba live phone program asidi akoina leiba popa sagon sel amadi thangju numita sandok chariba Voice of Diamond gi isai singdagi pambe se khanbi khudong chaba du thamjabani Mani Monica ngasigi oinadi hojik sandok chariba thoram Voice of Diamond live phone program asida matam isai film isai khanbegi khudong chabadi leijati hainasu tabi bisingi mafamda nolongna nisingjage amuktang hana nisingjage akoina leiba popa sagol sen thangju numita sandok chariba Voice of Diamond gi isai singdagi apamba khanbegi khudong chabadu thamjabani ngasi namaji numit khudingi ayuki pung mapal ge minute ni fudagina taraga minute kun fawbada thamjariba Voice of Diamond live phone program asidadi tabining ba isai film isai matam isai khanbegi khudong chabadu lijade hainasu tabi bisingi mafamda nolongna nisingjari adudi Sonia mathangi caller amasu laktuna leire mathangi caller sina karam bisi khanbire haibadu mayam puna muyang minasi lokhotbiyo Hoi Monica lokhotjage hello Hello. good morning
Isagi ming leifam haibiu. Madam, aigi ECI kawi aigi leifam banki di lekai dene. Thagachari thauram mase saruk yabirakpa karamba khoida jaba isai Voice of Diamond dagi khanbigadawri. Madam, tani mayang lambang amat ke Arvin ani na sangta baisai asuk nusibi nang che adok laroi thawai dagi hena pamtabi nang ni haiba isai ta tajone. Yamna fazaba isai ni. Soidana kudol tamjage ado tahanjaningba marup mapang singi ming hapigadaba laibra haibiu. Madam, amani lang hapsarake. Nung po hayote ya bokte gel ando karandai shanti tok pasing de gina matusyam de kakai boto bi haire bamye nasiga Voice of Diamond buta bapuna makam dan kami nazarage. Thagachari adom na hapi ba miyo sing pugnamak Diamond bu thawayong na tabi ba Diamond bu nungsibi ba miyo ngatani. Thagachari adom na kuida na kanbiyak lebisay shubodani mayang bam amadi Arvin anigi konjelda ni may chan thoksom na sereng ba Binod Kumar amadi James Haikrujam na sayang lebisay ni kudol tamjari mayang puna mugtamin na si. Asuk nusibi nang se thadokpa ngamlaroi thawai dagi su henang pamujavini asuk nusibi nang se thadokpa ngamlaroi thawai dagi su henang pamujavini Janaba nangbu phajaba Janaba nangbu phajaba ningon thawai hoiriba khaliba aigi wakhal hingliba aigi tunchi nungsiba nangini nungsiba nangini nungsibi nangini nungsibi nangini asuk nungsibi nang se thadokpa ngamlaroi thawai dagi su henang pamujavini Ningthibi mai thongi sumhatpana tauda ngaukhre pakhang thamo Karamba nungsigi mayaino ningol thamoy puriba lepkrava khongfamni nungsivi nangi kikrava kisini thamoyanigi asuk nungsivi nang se thadokpa ngamlaroi thawai dagi su henang pamujavini nungsibana thalaba nangse karigi asu nungsiruba nungsibana thalaba nangse karigi asu nungsiruba thamoibu chungake kanala para nungsiba yaudrava aremba maponi hingliva punsi se nungsibi nangini asuk nungsiba nangse thadokpa ngamlaroi thawai dagisu henang pam
ꯄꯥꯝꯖꯕꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯖꯕꯤꯅꯤ Hello. Hello, good morning, madam. Good morning. Call tawbirakpa isagi ming laifam haibiyu khangjage. Andro kharam lekay Shanti. Taram okcharing asigi thoram asida Voice of Diamond gi live phone program da saru yabirakpa karamba khoida bi bishay khanbigani. Jotin na sakpa bidagi khudon jitam lage da udita madam. Hoi soiduna khudol tamjage tabini bamaruma pang sing kana kana hapigani. Moi aina hapta ga jabsi thauban kheti lekadagi ite ibe aina pan khiba miyoi khudingma Diamond Voice of Diamond tari ba mayam pumna sajaragi. Hoi he sa ising gadi sabirabro. Sajage to ne madam sajati. Hoi yam haungna su sabiro call su phangabanina adu isai sibu matik ama ngangbagi khudong saba gadi lebibra. Hoi madam ade ka jangang jirau nagi. Ngangbiramo. Bidai khudon setam lage lau silugo muladna dana muladna dana. Thank you, madam. थागतचरी यामना फजना सुंगंग थोकपिरे अदोमना पामना खनबिरगली बैसै खुदोल तमजगे ज्योतिन की खोंजेल सकली बैसै नि आरके जितियन की मयेकता विनोद कुमार ना सैरांगली बैसै तामिनसे बियुको लटना दना उनंगना लटना दना बिदाई की खुदोल से तम लगे लौशिन बियुको लटना दना उनंगना लटना दना पंथुंगी आशा काय ख्रबा पंथुंगी आशा काय ख्रबा नुंगशिगी आहानबा खुदोलनी बिदाईगी खुदोल से तम लगे लौशिन बियुको लटना दना उनंगना लटना दना. Warau bahaitra bathamai se warau renga sidinakada warau bahaitra bathamai se warau renga sidinakada iral di taklam kainava tarsu yetlaroi nakada punsigi oina iral di taklam kainava tarsu yetlaroi nakada punsigi oina bidaigi khudol se tam lage लौशिन बियुको लटना दना उनंगना लटना दना. Ahen bata pamza bithamoido noma disoida nakablakini Ahen bata pamza bithamoido noma
sakna kem lam dai mi kup tura khanglak ni nung si bakari lo bidai gi kudol se tam lage lo sin diu ko lat na dana onang lat na dana bidai gi kudol se tam lage lo sin diu ko lat na dana onang lat na dana panthung gi asha kai kraba panthung gi asha kai kraba nung gi ahan ba kudolni bidai gi kudol se tam lage lo sin biu ko lat na dana unang lat na dana lat na dana unang lat na dana. Matanggi caller lakhotchari. Hello. Hello. Isagi ming leifam haibiu. Khangabok-dagi Thanin. Thanil taram nokchari karam baisai khanbi gadori Voice of Diamond dagi. Lakshmi na sapwai sa yam hek oya thabiro. Tahan janing ba marmapang singi ming happy gadaba layadi haibiu. Hoi. Nongdambi, Mona Lisa, Langlen, Pinky, Abema, Pepe, makhoi myam ga tamin hagi aduga Anju. Adudi adom na pamna khanbiragli baisai khudol tamjagi. Uningi aina nangbu namit khudingi haina sayoribi ise sigi saksal ibi Lakshmi amadi Nagboy. Ise sigi serengba, Dhruva, Sairangba, Khelen amadi Devananda khudol tamjari taminase. Uningi aina numit khudingi misum laiwa pubi nangse nangi nung si mi jengdo nangi nung si mi jengdo Uningi ay siyang lumit khudingi misum laiwa puba nangse nangi nung simit yengdo nangi nung siminokdo nangi nung si mi jeng khudingi nangi nung siminok khudingna ay si pum ngau ngau halle ay sipum sum sum hapire ay si pum sum sum hat pire Achik pa mafam khuding aina halbani nangi nung siwak hal Achik pa mafam khuding aina halbani nangi nung siwak hal ingla thabalgi mengla mangalgo ningthi mai thung yeng ning liba aina habal da ngau jabanong in chek lagum mit kup khudingi ngau jabani nangonda oh
khuding Uribani aina nangi saktam Mangliba aigi manglan khuding Uribani aina nangi saktam Kokil chiklagi Nushiba khonjil dum Khoi thomla khonjil dani Taning liba aina Malangda tinkhiba nungshiwa haiduni Khon hangai riba Thamoida tatana Khon hangai riba Thamoida tatana Uningi aina numit khudingi Misumlai wa pubi nang se Nangi nung si mi jendo Nangi nung si mi nokto Uningi ay lumit khudingi Mishulay wa pumanangse Sonia matam asuloi trabanina sandok saliba tharom asigi arobe color level faraba color hajiba tare Hoi Monica, lakhat peyu. lakhat chaki Hello Hello, call to birakpa isagi ming leifam haibiyo Inthamani Lekai Satam Linto. taram noksari linthoi ngasigi tharomda voice of diamond gi karam bishay khanbigani Kaidabu Legitawa Malanga Lakshmi Sakta. hoi soidana kudol tamjage tabi ningba maroma pangsin kana happy gani Inthamani Lekai Abeka Tom Tire Fisher. ada konjel siam ne phajai isai sibu matik amangang bagi khudong chaba gadi lebibra hoi kaisu kai blaite adom na roibe color suni thagat sari adom na khoidana khanbirak lebi sei mangal moyang them amadi bijya lakshmi anigi konjel da mangal masamang na serengba bikina sayang lebi sei ni kai dabul aige aigi nusiba kudol tamjari taminasi
Ngasigi oinadi nongmaijing numit khudingi thamjaba Voice of Diamond gi oiba live phone-in program gi thauram loishinjari pomnamakpo loisilakpada amukana adongi radio anchor sing Sonia Mutum amadi Monica Rambamanina khurumjari.